Yang tabi na puno mapu Vidyapati na taram nokchari pungza si phawu himanoy babawsing pizari. FIFA World Cup ki ngarang sanekhiba final match da Argentina na mai pakpagi haraw ba phongdoktuna kapthorakpan nongmai maruna panbadaki ngarang nupi ama laikhidre laikhidrabi adugi maming salam ningon laistrom ongbi ibeto mi chahi yangkhai mapuroibagi ming laistrom birmani chahi humpuga mapan kawi hairi mahak Impal East District ki manung channa singzamai kongbarot akam pattageni ngarang ahing FIFA World Cup Argentina amdi France anigi marakta sanakhiba final match adu imung manungi miyoi single loinana yengduna naikibani maduda Argentina na final match adu da hek mai pakpaga harawa phongdokpa oina mafam khangdana kapthorakhiba nongmai maruna ibetom mita pankhibani yumgi makharom thangba maikai kablakhiba nongmai aduna ibetom bigi nangalda pali hairi yum aduda nongmai maru ani kapsilakibani kapsilaki hairi madugi manung aduda maru amana ibetom bida panbadagi laikhidabani atoppa maru amana yum madu phaudoktuna chatki hairi tungda police amadi forensic ki team laktuna thaudok thokpa maduda kupna yengsinkhre amadi thaudok asigi matangda akanba mongda thiba humbagi thabak satham hokre nakalamromda misi asigi matangda jc ama semlagani amadi thawong asibu yaningda phongdokpa oina singzamai kongbarota laiba Athletic Sports Association ge sanglenda wakat mifam amasu pangthoklagani hairi imung manungi miyosina phongdorakpada asigum laba thawong asi akanma mongda yaningda fawi masida laibak amadi mari lehnaba authority na achumba langla langzinama puthokpiduna mara laiba khudingmak matik chaba chairak pibiu hairi masigi sumathakta lengakna mihatpa asi puthoktiba fawba asiba haksang lawkiroi hairi ngarang Bishnupur Commando amadi Bishnupur PS ki apunba khutpu amana nupi police constable sing yauna tarataruk suba air galoinana pot sangbam maningda frisking checking chathabada miyoi ahum kani kilogram aniga konana fare potlam sing adu plastic packet anida haptuna purakhibani packet sing adu da sweet toast amadi bright detergent haina tharami hairi thaudok adu ka mari lena faraba miyoi sing adu di Warepam Resma Devi Chahinipu Mapuroibagi Ming Di John Joe Jote Ward number Tara Nithoi Dagi Di Nainu Joe Chahi Kuntranipan Apokpa Tanga Joe Amadi Nacho Pantong Ward number Taruk Dagi Pukrambam Siam Singa Chahinipu Taruk Apokpa Pitampa Singha Kawi Hairi Ngarang Pagat Liba Polam Sing Adu Miyoi Ahum Asida Malom Dagi Deban Kauba Miyoi Amana Pirakibani Hairi Hirambasigi Matang da Makata Batabak Thoram Sing Laukatnaba Parabam Miyoi Sing Adu Galoinana Potlam Sing Adu Bishnupur PS Tasnukre Hairi Assam ki Kasar District ki Manung Chanba Rigunlang Village da My House Shall Be Called the House of Prayer Haibagi Thimda Rigunlang Baptist Church BCUI Zaliarong Baptist Church ki Pastor Reverend Jingkyu Luanang Gonmaina Hangdokre Thoramadu Reverend Dr. Lamden Pamai Pastor Emeritus Zaliarong Baptist Church Reverend Jingkhui Luanang Gonmai Pastor Zaliarong Baptist Church Reverend Jingkhui Pau Riamai Pastor John Baptist Church amadi Reverend John Kim Panmai Associate Pastor JBC Su Sarkyaki Thauramadu mari leina John Baptist Church ki namne pingna haikibada Rigunlong hairiba khunna si 1996 tagi hauna khundaba hauduna Rani Colony haina khangnaduna lakhi haujikna khunna se yum nak kuntraga tarek taduna leiri ngasi nauna Sangaba Church asigi thauramda harawa phongtokpa oina jagoi isai kya su ukhi Argentina World Cup ki maru mapu oiduna makhoi ki captain Lionel Messi na matam sangna mangjarak laba manglan mangphangna khrei nakalamromda World Cup asida hat-trick phangduna Golden Boot ki award phanglabasu France ki striker Kylian Mbappe di maithi hoba team da lehore Argentina na cup lobata natana Messi na Golden Ball France ki Kylian Mbappe na Golden Ball award phangki Argentina na haukiba 1986 ta ikon konbo oina cup asilauki 1990 amasung 2014 da Argentina na final changkhre adubu animak Germany na maithiba piduna Germany na World Cup ki mapu oikibani lisingani tara mari dagi khajikta da Argentina champion oiba ngamhokide apiba matamda goal chanaba ngamdabadagi
ahenba matam piduna sanahanki ngarang numidang pung nipan makai taba matamda Lusail Stadium da sanakiba adugi ahanba sarukto Argentina na dominate tawduna sanaki sanabagi kolumda suba minute France ki di box manungda Angel Di Maria da fault ama tawbadagi penalty piki penalty adu Messi na kaudana goal on toki ahan bahap ki kontratorok suba minute Mark Allister na piba ball ama Angel Di Maria na yamna nintizaba goal ama chanduna ahan bahap doibada Argentina na goal ani soinoda mangzin thaduna jatki ani suba half loiram daida France na penalty ama phangduna penalty adu Kylian Mbappe na kauduna Messi goal chanba masing chak manahanki masiki matungda yamna thuna minute ani ki manungda goal ama chanduna punna goal direct chanduna Messi dagi mangzin thaki apiba matam loiduna asok apan gi matam ngakpigani ahenba matam ama haptuna sanarabasu goal ani da draw chatki tungda minute kuntra ahenba matam haptuna sanahanki sanabagi chamaga tarani pon suba minute da Messi na goal ama chanduna goal ahum ani da mangzin thaki loinena punna goal direct chanduna Mbappe na goal masing manahanki adumainamak France na penalty ama phangbadagi Mbappe na kautuna goal ahum da manahanki loinena Messi dagi goal ama henduna golden boot ki lamjelda mangzen thaki ahenba matamda matamgi manungda su team ani asi draw chatpadagi penalty kaunaduna World Cup ki mapu khanki penalty kaunabada Argentina na goal mari anida France bu mai thiba piduna World Cup ki mapu oiki Hausa kiti pang matang solution jare ehen ba pau single na pung tarani thoi da muk phang bigani